Dhanmanjuri University की मीटिंग मकादा GP Women's College ना युम्बु ओइदुना DMU campus ता लेबा Manipur Badminton Association की होल्दा अहुमलक सुबा DMU Inter College Badminton Men and Women Tournament 2024 हौदोखरे हौदोखपगी थौरम मदुदा DMU की registrar Dr. R.K. Jotin Singh GP Women's College के principal Hizam Romi Devi amadi Physics Department की HOD लोइनना Vice President Students Union GP Women's College Dr. Maisnam Vidyasagar na mathang sitna chief guest president amadi guest of honor oina saruk yaki thauram maduga mari leinana DMU gi registrar Dr. R.K. Jotin na haikibada hogolak liba mahairoi singna mayai kaba chinjak season aduna nataba lambi da satkhigabadagi thingnaba amata ngairaba pambaidi sana konabani mahairoi oiringai da competition da saruk yaba haibasi confidence leigadabani mai pakpa amadi maithigani haibagi wakhalon thadoktuna yariba makai aikhoina thabak thoram khudingmakta saruk yanaba honagadabani extra curricular activities singda ahenba midyeng thamduna mapung phaba mi amamam oinaba honaba tangai fadaba leidi haina phongdoki tournament asida DMU University ki makhada leiba cluster college sing DM Science DM Arts DM Commerce LMS Law College amadi DMU PG ki mahiroi singna team manga thokna saru yakhi